Manipur Legislative Assembly da Opposition Party Oriba Congress MLA Manga 𝐻𝐚𝐺𝐲𝐫 𝐬𝐿𝐻𝐿𝐽𝐿𝐥𝐚𝐬 𝐬𝐿𝐻𝐿𝐽𝐿𝐥𝐚 amadi 𝐻𝐿𝐻𝐿𝐽𝐿𝐥𝐚 ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯃꯥꯄꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇꯔꯥꯅꯤꯊꯣꯏ ꯁꯨꯕ Manipur Legislative Assembly gi marirak suba mifam asi democracy gi chana kanglon ngaktaba Indian Constitution gi pathav ki mawangmada pangtokpa mifam ni haina pendaba phongdokre Congress Bhavan na pangthokiba pawgi mifam amada Business Advisory Committee gi member CLP leaders su oriba hanagi Chief Minister 𝐬𝐵𝐵 na hai democracy chatpa leivak amagi Constitution Assembly session ama kawbada Rule of Procedure and Conduct of Business ki matung ina numit 15 nigi mamangda notification pigadabani adubu double engine gi lengak asina democracy ki kanglon amata khangdana normal session short session special session natraga emergency session habigi wahantok amata khangdana tawning bata tawre nongmakhak mifam koba asi numit manga dagi tadana tawbinaba haizakhibani leivak miyamgi interest sakhat thorang amadi lengaki asoiba kaya puthokjuna khana neinagadaba session asi nongmakhaktang famdaga kari isuda khanagadoribano miyamgi amadi assembly members singi right manghanba thawong asi lengak ama leivigi machat nate manipurda leiba miyamna amukta thengna khidriba Mihat mipun asi thamari surakadorabani miyamgi interesta numit mangani dang famsi haina haizakhibani adubu mamingtagi oina laigi soidana ba pangthokpasi malemgi mafam amatada thokidri haina 𝐬𝐵𝐵 na nungaitaba phongdoki Honorable members ingi right haibatare any public interest da question hangniba various department mayam aduga jiklaiba state governments gi failure mayam singse praja singna khangningani eba sungsoi soidna madu question hangba targadi question hanggadoiba numitugi numit 10 ni walingada honorable members singsina question to pisan ragati assembly na madu reject tawaya house si sanadine adjourn dagi prologue tawhibadagi masana constitutional mandatory ni masi rule of procedure and conduct of business ki matung inna house si prologue tawragadi governor na house si somon tawbigadabani haibasi mayamna hamgadaba session dugi numit 15 ni watlingida governor na somon tawkhre leiriba government sina cabinet decision lorga moigi on the advice of the government haibatare cabinet decision lorga tang kunma panda somon tawbiyo haina kaure dubo khoina hana thengnajar pa haibatare ko house khoina tawningbada tawba yadaba rule of procedure and conduct of business and how house ki tongan ba rule amal leibse mashi tha taruki manungda phamgadawa the tha taruki manungda phamgadabasida normal session haibama emergency session haibama adai short notice tawraga hamda yadaba house prologue tawram dragadi sanadai adjourn tawragadi speaker na anytime kauningba matamda ta kawya sanadai adjourn tawraga prologue governor gi ayaba yarga house prologue tawragadi governor na somon tawdradi yadre governor na somon tawba targadi clear 15 days session phamgadaba mitra mangani walingaida kawbigadamni Pawgi mifam aduda MPCC ki President su oiriba Public Accounts Committee ki Chairman MLA 𝐻𝐚𝐺𝐲𝐫 hai sathagadoriba session asi assembly ki right matik chana pidre rule 4 ki clause 1 amadi 2 thugaire short notice natraga emergency natraga normal session amata natre karamba makhal ki session no haiba ekoi khangdre member ki right pumnamak manghallabanina Congress party ki maikedagi condemn tawbaga loina session asigi matangda Congress ki kari firep logadagi haibadu nongmani ni ki manungda miyamda lauthoklagani haiki Assembly 𝐻𝐴𝐳𝐲 MLA procedure and conduct of business se masigi matungina assembly session je kaudre maramasina leiriba summoning of session assembly se e session kaubasi rule 4 clause 1 and 2 sida yamna detail oina piri rule 4 gi clause 2 da piri basi 15 days clear pigedabani haiba hairiba 15 days gi clear days pidre pidabasi atopa provision sida short notice or emergent sina tonganba provision amaneba tonganba provision sida gi maset amalakotpa rule 4 gi clause 2 da yauriba assembly sigi normal session kawgadabagi magi rule 4 gi clause 2 sigi maset amalakotpa
अदो मचेत मकाई म्याम पुंजलगांदा नॉर्मल सेशन की मवोंग द सेमगा रूल सिंगसे फजना येंगदब खोतबददी नॉर्मल असेंबली सेशन नि हाइनादी ओदम उगदबा अदि मेंबर सिंगना हंगदबा मसीगी राइट क्वेश्चंस म्याम रिजोल्यूशन मूव तौगदबा प्राइवेट रिजोल्यूशन मूव बोरो अदगी स्टार क्वेश्चन बोरो अन स्टार क्वेश्चन बोरो खुदोंग चाबसिंग सिते मेंबर द पीदबा अदुना मेंबर सिंग सि हंगबगी क्वेश्चन सिंग डिप्राइव तौरबा